पक्षदेम पुम उइबा मर उइबा पाउ खरा अपडेट तौजरी मिदै नो बिदे मणिपुर सिविलाइजेशन की युमफमने मणिपुर खुनाई की गार्जियन कोकोमे लमदम की मिदै नो बिदे मणिपुर सिविलाइजेशन की युमफमने मणिपुर खुनाई की गार्जियन कंगलै इमा ओइबसिन सांगलब लमदम की पुवारी द थोखिबा लैंगाक मांग ताहनगदब थौदोक कयादगी हौजा थेंखांग कयादा थौना लैना चोंग थोक्तुना कलखिबनी आइना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी की मीडिया कोऑर्डिनेटर सोमरेंद्रो थोक्सोम थादोरकबा सेरोल अमन हाइरे कोकोमी की मीडिया कोऑर्डिनेटर न थादोरकबा सेरोल सना मखातन हाय अदुंगै पुवारी की तांका गमदा लिसिंग अमगा सनिपान तरागा मपन दगिना लिसिंग अमगा सनिपान कुनगा तरुक अवान लांदारक्तुना थोगनखिबा सही तरेट खुंदाकबा मतमदा अवासिंग तांथोकनब सथखिबा गोरिला वारफेयर अदुदा कंगलै इमासिंग लौखिबा थौदांग अमदि ब्रिटिश की मदद हौखिबा नफिलान सिंह लिसिंग अमगा चांपन सुकना मारी अमसोंग लिसिंग अमगा चांपन कुंथ्रागा मपन ngasihi मालेमगी मियामना sakna sonaribane ngasi asigumba sahi taret kuntakpaga mahnaraba tholiba thodok asina lamdam asigi yelhomi singbo motalagi haibagi matagum yeknabasina lan tarakliba asida kanglei imasana mitai miyambo maru oina masa masu singbo kannana bazang chelakpa khongjang asi kanana sunam thabangam loi ngasi imasana khwangda khwangchet laktuna lambira thorakliba ahing jarikliba asi thokliba lan asi laksinanabani haiduna सेंटर ने थरक मसिंग जामलबा पैरामिलिटरी फोर्सिंग मरुइना असम राइफल सिंग इरंग लक्ष्य होनबदा मगोगी मिटमांग थोकिबा मिसम मियाम सिंग नार्को टेररिस्ट सिंग अमदि कुकी मिलिटेंट सिंग फोन लंदारकपदा तुमिन येंगदुना लैखिबा अमदि यम कई कया मै थादुना मखन तागनखिबदा येंगदुना लैखिबा थौदो कया असिना मगोइबो मियामना थाजबा मांखिबने असिगंबा थौदो कया असि लैखिबदगी मिसम मियामबो अमदि लैंगाग असिदा सिंग नरकलिबा असौबा सापु सिंगदगी कंचनबा थोरखिबा इमा सिंग असिबो करीसु लेतना खनबा मौंग अमदा अमदि लमदम मसिगी इमा सिंगबो हंतनी येंगबा मानबा मौंग अमदा होम मिनिस्टर ना एमएलए सिंग थमलखिबा वाफम सिंग अदु लमदम मसिगी ख्वाइदगी लाइबक थिबा थौदोग मने अदुगा अमरोमदा इमा सिंग लौरिबा थौदांग असि लेभल हाइबा असि मेदै सिंग फोंगना हाटके हाइबने ngasi mak मणिपुर मियामना पामलम लिबासि अदि ngasi mak मणिपुर मियामना पामलिबासि दि सिनकोकी नार्को टेररिस्ट सिंगबो मणिपुर लेमाइदगी मफुंग फाना तानथोखिबा सो मिलिटेंट सिंगना मिदै दंदोंमै काफ लेफनबा असम राइफल्स की काहेनबा थौंग असि पामदे मणिपुर दगी असम राइफल्स लौथोखो एनआरसी सनहंदु नबितो मियान चा सिंग खंगदोक्तुना डेमोग्राफी एम्बुलेंस तोहनदबा थोगनदरबा वनबा मदि लान असि थुना लोइसिनदुना इंगतपा पुरक्तुना मागी मयुमदा हंजिलहलु हाइबना सिंगबा सिने हाइरिबा डिमांड सिंग असि मणिपुर मियामगी अमदि इमा सिंग खोलाउनी खोंफम सेन लेप्तुना मियामगी दमक्ता थेंगनबा मथौ ताई हाइना कोकोमीना लौजबगा लोइदना इमासना संचिना पखोंजन खुदिमक्ता कोकोमीना मफुंग फाना सवली आइना कोकोमीगी मीडिया कोऑर्डिनेटर सोमरेंद्रो थोक्सों की सेरोल सिना मकातारे नकल अमरोमदना मैरा पाइबी इमा सिंगी पिरांग कनानो उरी मणिपुर थोकलिबी इरांग असिगी दायित्व कनानो ओइगनी डीएमसीसी हौगिबा मे अहमदगी लेप लेतना नार्को टेररिस्ट सिंग मणिपुर मियाम बरु ओइना मितै प्रजा सिंगना सथरगलिबा तोंगन तोंगन बलंदा असिदा लमदम असिगी मैरा पाइबी इमा सिंगना सिनथरिबा मामा मासा मणिपुर मियाम मरुएना मितै प्रजा सिंगदा सथरगलिबा तोंगन तोंगन बलंदा असिदा लमदम असिगी मैरा पाइबी इमा सिंगना सिनथरिबा मामा मासा मसिन मनाउ काइनबगी पिरांग सिंग असि कनानो उरी मणिपुर थोलिबी इरांग असि दायित्व कनाना ओइगदोरिबनो हाइना न्यू दिल्ली की जंतर मंतरदा पांगथोखिबा पाउगे मिफम अमदा दिल्ली मितै कोऑर्डिनेटिंग कमिटी डीएमसीसी की कन्वीनर डॉक्टर सेरम रोजेसना मरी लेनबा सिंगी पुनिंग चिंगसिलगले महौसागुम इंगतप मणिपुर अमोरकनबा भारत सरकार अमदि मिसम मियाम हाटपदा हालेंग लेट्रबा कुकी मिलिटेंट सिंग चथरिबा सस्पेंशन ऑफ ऑपरेशन छो विड्रॉ तवदबनी अमदि मणिपुर लेरिबा असम राइफल्स स्टेट असिदगी मपुंग फान लाउथोकदबनी हाबा डिमांड जाउना तोंगान तोंगान बा डिमांड कया तौरदुना जंतर मंतर चथगिबा पाउगी मिफम अमदा वाफम सिंग असि फोंदोक्लदुना डीएमसीसी की कन्वीनर असिना मखातना हाय हौकिबा मे अहमदगी ngasi फावबु कुकी नार्को टेररिस्ट सिंग लेपना चथरगलिबा तोंगान तोंगान बा अकी तुजुंबगी मसक कोरबा लंदा असिदा मणिपुरदा येलंगोइदगी खुंदा लैतादुना लागलिबा मितै सिंगी जों कै कया तुमना मै थाखिबदगे सौरागना मियोइ लिसिंग हुमफोरम लांचेनदुना तोंगान तोंगान बा रिलीफ कैंप सिंगदा संजफम लौदुना लैरे थौदोगसिना मरम ओरगा मितै खुंजा गया कुकी मिलिटेंट सिंग हाट खया मसों अशोक अपन कया मयुकनदुना हौजिकसु अवाबा फिवमदा लैरे कुकी नार्को टेररिस्ट सिंगी लांदा असिदा अकी तुजुंबग लोइदना लांचेनरक्तुना स्टेट असिगी तोंगान तोंगान बा मफम कयादा हांगलिबा रिलीफ कैंपदा संजफम लौदुना लैरिबा लांचेनरक्पा मियोइ क्या ngasi ju भारत amadi मणिपुर सरकार की मियंग याउदना हिंगले
थौदोक असिगी खुदोंग चापल होरगा कोगी मिलिटेंट सिंह मैतै की जुम क्या तुमना मई थाखरे मैतै सिंह ममल जामलब पोचै क्या हुरानदुना पुबगी मथक्ता तुमदुना लैजब मियोय क्या नोमई अमदि थांग टेंशन अदुना मी हाथेना आलंबगी थौदोक लैखरे मैतै सिंह लाइसेंस क्या मई थादोखरे मसिगुंबा थौदोक सिंह असि लिसांग सिना मणिपुर बो ngaksen pinadaba lakiba Assam Rifles Bosses in yengduna leiba asina Paza sing pinadaba loinana akiba paure miyamgi punsi amasung lanthum ngaksen na leiba Assam Rifles na miyobagi punsi amasung lanthum ngaksen bangam drabadi Manipur da leirubagi mathau tade maramaduna Manipur dagi Assam Rifles mapung phana lagthokadabani Central Force lagthokdabadi CSO sing khusam naraga akanba khongjang sangsilagani maida pai billo State asida thokliba wathok lanthok asigi manung sanna 91 mitai langolda Central Force sing thamjeliba si athobu matamda loktok piyo natrabadi lamdam asigi leiriba CSO singa punna khusam naraga akanba khongjang sangsilagani aina 91 maithi langol open bamaya paibi luki executive member S Memsan phongdokre Manipur Press Club da pami singa unaba amada Memsan hai 91 maithi langolda Central Force thamjin bra nupi angang da aki tuzumba kaya pokhalle namidagi matamda nupi sina maira sangda thokpada kayam kuina phamkhidoino aina tatana ayat apan piri asida sunatana lambi nakiyata thaliba mai singju mutadhanbagi thau kya su sathare me homdagi hauduna thokliba irang asida maitai langol gi mafam sing maya paibi sin ngak tuna lakpane mafam asida lan hek awrakpadagi misimina amata thokpalai khidre maramadura Central Force sing mitai langol lagi lokthok bikro aki tu jungba yauduna ingna sikna tangdu leitana leiba pame irang thokliba mafam haibdi Sujanpo more kangpok pigi mafam singda ona Central Force sing asi thamu karigidamak irang suthok tana mafam asida thamjilibano manga makhatana hai maitai langkol asida Central Bureau of Investigation CBI sanglakpa yaroi karigidamak irang asigi horupum oribu Sujanpo kangpok pi more na singba mafam singda hana sangdraga tampak da sanglaklibano sangya harabasu singgi mafam singda hana sangba loirba tungda tampak da sanglagu madu natriba makai songya yaroi makatarakwa atopa editorial gi kalam amada minister na lebak thukaina na bhonava kanghong saiba phiba masigi texak lenga ki orfam thoge India gi democratic system da minister habesigi thodang yamna chawi minister singi apan bo wari patuna policy ama sem ga dori bane adoga loinana policy du busu makhoina thabak ton thok ga dori bane minister habasi ministry amagi maku koiriba politician amani jurisdiction khara da minister habasi lega ka bolu singliba amiyo adune loinana minister oiba habasi parliament natragana assembly gi natragana council gi member oiga da bane makoi mikhalda mihut khwadagi masing yamna kaba political party amadagi oigadabane atoba jurisdiction amadana habadi Belgium Mexico Netherlands Philippines Slovenia amasung Nigeria gumbale boxing dadi cabinet level force natragana lenga ki official amata legislature gi member oibagi ayaba pide administrative arrangement gi matung inna minister singasi lenga ki department amadagi head amasung lenga ki ministry amadagi members ohelle Labhakara dadi minister singasi senior oibu oidaba yenglaga assistant minister natagana deputy minister haiba title pi basu yawe minister masing yamna leiba lebak natagana state dadi inner ministry outer ministry natagana cabinet ki minister haina khaidoktana mafam pi Hong Kong United Kingdom United States of America na singba lebak state na cabinet level gi phampuri ba music secretary haina khangnai khudamoina makoisi United Kingdom gi Home Secretary natagna United States ki Secretary of State haina phampi nai atoba cabinet level ki post paiba mioi khrasu Attorney General natagna Postmaster General haina title pi basu yawe marwena Manipur dadi minister khudimak cabinet ngaktani hanadi minister of state deputy minister haina makoi ki experience yeglaga hapa sanarame harbe system asimak central government dadi sanabagi mami adumak tari marmaduna Manipur gidi minister kudimak asoba thodang laufam thoge Manipur da hauji minister sing asigi marakda kharadi taning tamang onaba minister khara yawe minister haibasi public figure ni mahak dil lai radana mahagi loinapi masa sing natagan ibung manogi miyoi sing role model oidaba yade minister gi nopina mafi koplag miyam mangda jagoi saba khunai da jade maramdi mahak laimarem bigi sagol lawraga miyam ga punna thabak tawga dawri bane masida natana minister habasi thabak paiba masung aron bangak na dabagi constitution gi oiba wasak lawri bane masida sunatana collective decision policy da yumpam orka thabak tawga da minister amana matam chupada collective decision amasung policy gi mayuk thabak tawragadi legak asida miyam na tamli bathasaba mangki batabane cabinet minister ani nang hak laitana Manipur thogaina na bobarip lawri separate administration gi demand tawri aduga
हंदकना मुक कांगलुप फुरुप की मियंगदा थबक तौनब जो यूनाइटेड कौब लुप अमा सेमबदा सरुक यारे मिनिस्टर अमन लुप अदुगी कन्वेनर ओइरी मिनिस्टर अनि की ऑफिस मिजोराम दा हांगले अदुगा से मिनिस्टर नोंथुमम बिरेल लौथोगु हाइदुना डिमांड तौरे असिगुम बिबम असि यवराब फावदा बीजेपी न कांग्रेस न मरान सिरगा लेरे मियामदा लोंगागु लोबु खुटना फायरगा सानगनु हाइबा अदुगा मणिपुर चौखट लंबी पोगदब मिनिस्टर खराना काउंसिल ऑफ मिनिस्टर सेंगे इंटरेस्ट की वांगदा थबक तौबदना लोना यहल्लगा मणिपुर करम मतमदा इंग तपपुरगदौरिबनो मतंग असida panjaningbo ofam de minister amagi ethics moral kaidongwaidasu masana mangnaba silloidabane minister de kanglup amagi nate kugi gi nate naga gi nate maidai gi nate apunba manipur gi ne india da sanaba yaroidaba lo dalai roidaba atoba state sing da sanaba yaroidaba amasong sumang lila da phawo utbada nadai charoidaba thaudo mayam amas minister nongthum biren gi lengak te yawba minister kharana torokpasi condemn tawe irang nem tho haiba yadibasi su makoina kangbu amada tongsilaga nahasingda I hapa duga atopa kanglup amadana sawan banane asigumba tempted oiba minister sing asi mafum lokthopagi tangai fadaba batam yawrabani haibase se minister nongthuma berena khangjinba fai haijanenge makatarakba atopa pauda sayul kharagi manungda khwaidagi sauba attack da Russia na Ukraine energy facilities da attack sing satharakhe Russia na ngasi sagol sinimita Ukraine gi energy facility sing da attack zata duna sayul kharagi manungda makhoi gi khwaidagi sawa misal attack atu sa tharakhe madu official sina Ukrainian power grid adu gi matakda anova year campaign amagi ahanba khotha adu oibe yai aire Ukraine gi dongsu mai thangba musong nongpok thangba region manga da power fangan kidre official singna sahi mapan surabi nubi masa ama yauna yamdabada bioi taragani fan year attack sing da soki haike Tongan ba ngarang namidangi Russian selling da miyoyani siki ana resident governor aman haike grid operator Ukraine zona madu tha taruki grid operator Ukraine zona madu tha taruki manungda power infrastructure da ahan ba Russian attack ni haike mamang giaw kiba ningtham tha da Ukraine gi energy systems ki tangkhairom ate agai thon kiba attack sing atu ki matong so kiba infrastructure adu semjin bada Ukraine na tha camrom sangke sahi asida Ukraine ki hena phava nongchukna pirakpa air defense sing daire adubo asigumba asoba lebak amada attack sing ngak thokna pagi asoba singna pa tu thi ausik chu leire kibda Russia ki matak da kut an pagi attack ama kana satharaki baga makhoina Russia ki manung da leiba target sing da attack tawrakli adubo Crimean Peninsula amasung Black Sea da ngarang nabidang Ukraine drone sing thuai khre an Moscow na phongdokre Ukraine armed forces ki commander in chief Valery Zaluzhny na Russia ngarang nabidang target sing da cruise missile nifu humdoi kapla ki amasung Ukraine ki air defense sing na kuntha ga taruk kap thagi haike Poland na Ukraine da khulai piba tokre Russia ki mayuk da kivna thengnariba landa maroiba alliance ama mangjaba oina Poland ki prime minister aduna masi ki nongpok thangbai yublona palepa gaduda khosu khulai sing piba adu tokle ana phongdokre Ukraine ki grain exporting ki mathakta Poland na athingba thamba adu ki matang yana thaba hengalak labaso Warsaw na gifta saukatpa makhasa thagi gadra haina paumi amna hanglakiba wang amagi pakumda prime minister Maru West Mara Ubikina Balls television da unaba amada ikoina makhatana Ukraine da khozokhulai transfer tawraroi haike magi government na Ukraine ki security da khudong thena na bagi aning balaite amasong nongpok thangba policy rezo da lengkhalak riba military hafatu phautuna atai lebak singdagi khozokhulai pusilakpada khuting jeloi haina magna haike madugi sathok sasin dagi Poland na sen gi kanaba su phangli bani haina magna panke Ukraine ki Volodymyr Zelensky da pantam thamba president adjust dudana phongtokhiba awafam singki matakta prime minister na amuk phongtok libasing atuna police leadership bagi wangangda angakba ahongba malakre Russia na landarakba awrakba aduki tha khara ki manungda Warsaw na leiba atai nongchuk lebak sing marwaina Germany da Ukraine da khusukurai pibada tapthaba dagi zaike laibagasda February da high end Leopard tank sing pidun ahan balebak khwadigi sauba donor sing manungda am oike Nakalam romdana China na Taiwan blockade tawba maithigane China na Taiwan blockade tawba maithiraba yai amasong masa matom ta lengak saba atuda akthena na military lanta pa ama haipase maifak na pangtokpada Beijing gidamak sathina kudong thiba oigani ana senior Pentagon officers in leba kubon namita Congress na pangdokre China na handak sai khara asida Taiwan gi akai bada thabak kankhalakre
China andak sahi khara sida Taiwan gi akoi bada thabak kan khalakre China gi president Xi Jinping na 2027 phawda Taiwan da landana bam haki leibaki armed force singda thawang tawda leina ba pawtak pikhre ana USC IA director William Berners na haike Adumainamak Chinese president Gina force sinadun Taiwan lausina na order tawgadra nadagana blockade ama nadagana invasion ama gumbagi atopa military pambai sing sinagadra mayek sengdre Indo-Pacific Security Affairs ki dama US Assistant Secretary of Defense na blockade amana Taiwan gi allies na Taiwan gi dama resourcing mobilize tawbagi madam bigane madu economy impact adu aduki matik mang takningai wegani madudi Beijing gi mayukti international gi firip kansilan gani haiki marmaduna madu maipak tabaya madu China gi dama kaihauba yangadan ba oina thokari an Assistant Secretary of Defense aduna House Armed Services Committee da haiki Pentagon gi joint Staff की Strategic Plans and Policy की Vice Director Army Major General Joseph Maigina Singh na basing siyanariba adu ki yenglga blockade ama tarok daba yabagi pibam yamna lay haike heda paktok saktok laba air fencing da Anova fighter sing amasung drone sing matam pumbagi oina thamjilakbaga loinana Taiwan ga mayukna ba Taiwan paring da China na makoi ki air power hena kan khalakli ana Taiwan ki Defense Ministry ki report ta hogi basayul da haike Nagaland dagi piyaw konyak tek da gaidana fangle drug dalai subu aramle rehab ta thamkhre thase ki sajat kunda jarvok dagi mafum khakta mangkhiba piyaw konyak Manipur police na tek da gaidana fangle haire thiba khang lei rowa konyak drug dalai subu aram bag loinana laiha namak por rehabilitation center da admit tawduna mathok ta ba thabak lakhot khre haire konyak sakhang da bisna fabu aramdre drug na maram or ka thiba khang da aramle Panbaja abadi thiba khangda leiraba konyak asi sakhang dabasina fakre ana sandorak padagi Nagaland gi legak jauna lupkyana tekta kaidan thadorak nab apil tawba leihrabane Amaramda konyak unit gi president thadorak pa serau lamada piyaw konyak Nagaland gi Mon district ki manung chana leiba Monyak su village dagine Maghaujik Thawan district ki jarpok da leiba Victoria Benier Melda thabak dawduna leibani haire Malem pumbagi ona India na internet shutdown khwaidagi tawba anisuba lebak oire India के वाले इंटरनेट शटडाउन तौबगी सांका है हेंगलगली सर्फ साकना मालेम पुबगी शटडाउन तौबगी मतंगदा सही तंखाई के वाले नैना के बगी मतुंगिना इंडिया न कुमजा लिसिंग अनि कुलमदोई असिगी सही तंखाई चलकबा फबगी मालेम के वाले क्वाइदगी सांगवांगना इंटरनेट शटडाउन तौबा अनि सुबले बाग ओइरे सर्फ साकना पेपर रिपोर्ट अदुना मखातना पल्लिबदे मालेम पुबगी वाले सही असिगी जनवरी थागी सजत अमदगी जुन कुंठा फबगी मरुंगदा इंटरनेट शटडाउन तौबगी थौदोक निफुगनि थोइ थोके मदुगी मनुंगदा थौदोक मपन्ना India da thokiba oiri Iran da taraga mari amadi Pakistan da ahum thoktuna mathangsin ahanba amadi ahum suba mafam da leire Hirama sigi matang da Sarf Saki spokeswoman Gabriel Regai Taika Sauske na phangdokiba da India da internet thingbagi sang hangalakbagi thawngasi marwena mioi kahana yaning da bagi khongjang sing sangsilakbagi iroidana yamna section na khaнаningai oi Asumna athingba thamba asina miyamda I pok sandok pamadi pau phokdok phoksin tawbada hak thengnana khudong chadaba sing mayuk nalli haike Sugunu amati seraugi akoi bada leiriba singda guki militant singna bunker kya leptana sakalagle May ahum dagi thokliba kanglup ki sathiraba irang asigi asawba war zone ama oikiba kaksing district ki manung channa sugunu amade serogul ani asigi yum ayamba mainutumna thadokibadagi hojik phawba khunja singna sangduna raiba ngamdre Adum yum mai thau da bakhra di masa masa gi mayumda yamna section na hojik laire Sugunu amadi serau kulda lairiba khunja kyana phongdorok bagi matung inadi hojik sugunu amadi serau da lairiba state security force BSF na singbana akan mamung daga sen bagi tabak sathare hojik babagi wanadi koki militant sing na nomai kapsel laktuna landarak padi laitri adobo sugunu amadi serau kulgi akoi bada lairiba singsang singda koki militant sing na lepa laitana bunker saga laktuna amugana landarak na bagi sem sa bagi Piba mamada leire haibagi singna ba phawre Khunjasin afongdorok bagi matung inade hojik koki militant singna langi bunker sagalakli pa mafam singase sugunu turel kwangmata leiriba lalofai mathak kising ki saruk dongya village Henken village ki saruk singdane awang thangba saruk tana tangjeng amadi alu khulgi maning thangba singsang ki saruk asidasu koki militant singla leptana bunker kya sagalakli haire Amaramda serau khulgi maningda leiriba singsang pareng asidasu bunker kya amaso hojik leptana sagalakle Oiriba piba masi mari leina balengha ki authority sing laktoni yangbada ifong pongna atumak uba fangane Oiriba piba masda sugunu amadi serauda maisa khawdra bayum sing da leiriba khunja sing de mi baiba ama pogle aduga koki militant sing na makoi ki
wagi tolkina singbada wari sanabada tapa fangbagi matungenadi December tha fawgi manungda sugnu amadi serau khulda kogi militant sina landanaba sem sadun lei haibasini Maramaduna hauzik sugnu amadi serau khulda leiriba khunja sina nongthelgi matamda khara satok sasin tawrabasu namitang pung manga taruk tabadagidi adugi matik section nam yamna mipaiba amaga loinana awaba ponsi amada lenduna leire Sayraga sida sugnu kaithel da leiba dukan yumsing loina mai thadokibadagi hauzik kaithel kadre dukan sing famdre somnatangi pandukan am ani khak hangliba asina loire khulani asida tarak na leiriba khunja singi posai leifam leitabagi awaba saun mayung nabatana tana ana lahingi lamdaso kudong sadaba kaya mayung nare punamagasi gi matakta passenger bus service thamari lepkiba asidagi sero sugnu da leiriba miyamna imphal amade Kaksing Thawal kaithela chingbada satok sasin tawbagi khudong sadaba fangdabagi awaba sauna mayuknari haire aroibada content sing asiki markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga jari channel asina domda kanarabadi subscribe tawidribesna subscribe tawiramo loinana like and share tawsu kawi ko tupnamakpo amakhanna thagajari